ꯉꯁꯤꯒꯤ ꯑꯣꯏꯕ ꯂꯣꯛꯇꯥꯛ ꯃꯄꯥꯎ ꯑꯞꯗꯦꯠꯁꯀꯤ ꯄꯣꯁ ꯀꯂꯦꯛꯁꯟ ꯈꯔ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯖꯤꯔꯤꯕꯥꯝꯒꯤ ꯖꯀꯨꯗꯣꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯐꯥꯈꯤꯕ ꯅꯨꯄꯤ 3 ꯑꯃꯁꯨꯡ ꯑꯉꯥꯡ 3 ꯊꯥꯗꯣꯛꯍꯟꯅꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯅꯕ ꯇꯛꯁꯤꯟꯈꯤꯕ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯃꯥꯟꯗꯁꯤꯡꯗ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯁꯤꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯖꯤꯔꯤꯕꯥꯝ ꯑꯃꯗꯤ ꯑꯇꯩ ꯃꯐꯝ ꯀꯌꯥꯗ ꯃꯩꯔꯥꯒꯤ ꯈꯣꯡꯆꯠ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯐꯥꯈꯤꯕ ꯅꯨꯄꯤ ꯑꯉꯥꯡ 3ꯒꯤ ꯃꯅꯨꯡꯗ ꯑꯉꯥꯡ 2 ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯃ ꯁꯤꯅ ꯐꯪꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯕꯥꯔꯥꯛ ꯇꯨꯔꯦꯜꯒꯤ ꯅꯥꯔꯥꯟꯗꯣꯔꯒꯤ ꯕꯥꯕꯥꯒꯤ ꯈꯨꯕꯝꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯃꯐꯝ ꯑꯃꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯐꯪꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯇꯨꯔꯦꯜꯗꯒꯤ ꯁꯤꯅ ꯐꯪꯂꯦ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯝꯕꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯗꯦ ꯇꯨ ꯗꯦ ꯖꯤꯔꯤꯕꯥꯝ DDJ ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯒꯤ ꯄꯣꯁ ꯑꯃꯅꯤꯈꯛ ꯂꯧꯈꯠꯆꯔꯒ ꯊꯝꯖꯒꯦ꯫ ꯑꯁꯥꯝꯂꯣꯝꯗ ꯗꯦꯗ ꯕꯣꯗꯤ 3 ꯐꯪꯕꯗꯒꯤ ꯁꯤꯜꯆꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ ꯄꯨꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯏ꯫ ꯑꯁꯤꯅ ꯑꯁꯦꯡꯕ ꯑꯣꯏꯔꯕꯗꯤ ꯀꯁꯥꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯆꯪꯁꯤꯟꯕ ꯀꯔꯤ ꯀꯥꯏ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯤ꯫ ꯄꯦꯖ ꯑꯁꯤꯃꯛꯀꯤ ꯃꯈꯥ ꯇꯥꯅ OC ꯏꯕꯣꯇꯣꯝꯕꯤ ꯁꯒꯥꯛꯄꯝ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯑꯁꯤ ꯖꯤꯔꯤꯕꯥꯝꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯅꯁꯨ ꯌꯥꯅꯤꯡꯗꯕ ꯑꯣꯏꯗꯦ, ꯁ꯭ꯇꯦꯞ ꯈꯔ ꯂꯧꯈꯠꯃꯤꯟꯅꯁꯤ, ꯑꯆꯨꯝꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯁꯨ ꯂꯦꯞꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯪꯒꯨꯖꯪꯒꯤ ꯄꯦꯖꯇꯒꯤ ꯄꯣꯁ ꯑꯃꯅꯤꯈꯛ ꯂꯧꯈꯠꯆꯒꯦ꯫ ꯇꯨꯃꯤꯟꯅ ꯈꯥꯡꯗꯨꯅ ꯑꯗꯨꯝ ꯂꯩꯈꯤꯁꯤ ꯍꯥꯏꯕ꯭ꯔꯥ, ꯇꯨꯝꯊꯕ ꯌꯥꯔꯤꯕ꯭ꯔꯥ ꯃꯤꯌꯥꯝ? ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯍꯧꯗꯕ, ꯒꯦꯠ ꯂꯣꯟꯁꯤꯜꯂꯒ ꯇꯨꯝꯕ ꯉꯝꯂꯤꯕ ꯏꯃꯨꯡ ꯑꯗꯨ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕ ꯏꯃꯨꯡ ꯅꯠꯇꯦ, ꯃꯩꯇꯩꯒꯤ ꯏ ꯑꯁꯦꯡꯕ ꯆꯦꯟꯗꯕ ꯏꯃꯨꯡ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯈꯥ ꯇꯥꯅ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥ ꯌꯧꯔꯦ꯫ ꯃꯃꯥꯒ ꯑꯉꯥꯡꯒ ꯃꯆꯥ 2ꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯤ ꯐꯪꯂꯦ ꯍꯥꯏ꯫ 3 ꯑꯗꯨꯁꯨ ꯍꯤꯡꯉꯝꯈꯤꯅꯤ ꯊꯥꯖꯗ꯭ꯔꯦ꯫ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯅꯨꯡꯗ ꯂꯩꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇꯒꯤ ꯐꯥꯈꯤꯕꯅꯤꯀꯣ꯫ ꯃꯤꯑꯣꯏ 3ꯁꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯐꯥꯎꯕ ꯁꯦꯞ ꯑꯣꯏꯗ꯭ꯔꯕꯅꯤꯀꯣ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ CSOꯁꯤꯡ ꯄꯥꯡꯒꯜ ꯊꯣꯛꯄꯤꯔꯣ, ꯃꯤꯌꯥꯝ ꯃꯤꯀꯞ ꯊꯣꯛꯄꯤꯔꯣ, ꯀꯨꯀꯤꯁꯤꯡ ꯄꯥꯔꯥ ꯇꯝꯕꯤꯔꯁꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯀ꯭ꯋꯥꯀꯩꯊꯦꯜ 360 ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯒꯤ ꯄꯣꯁ ꯑꯃꯅꯤꯈꯛ ꯂꯧꯈꯠꯆꯔꯒ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡ ꯁꯨꯇꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯅ ꯁꯥꯔ ꯏꯕꯣꯇꯣꯝꯕꯤ ꯁꯒꯥꯛꯄꯝ ꯚꯂꯟꯇꯔꯤ ꯔꯤꯖꯥꯏꯅꯦꯁꯟ ꯂꯧꯅꯕ ꯆꯦ ꯄꯤꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯗ ꯊꯝꯂꯝꯕ ꯕ꯭ꯂꯣꯀꯦꯠ ꯍꯥꯡꯗꯣꯛꯈ꯭ꯔꯦ, ꯇꯧꯕꯇꯕꯨ ꯑꯦꯛꯁꯇꯣꯔꯁꯟ ꯊꯤꯡꯅꯕ ꯃꯤꯖꯔꯁ ꯃꯇꯤꯛ ꯆꯥꯅ ꯂꯧꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯏ ꯄꯥꯎ ꯃꯅꯤꯄꯨꯔ ꯑꯞꯗꯦꯠ ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯒꯤ ꯄꯣꯁ ꯑꯃꯅꯤꯈꯛ ꯂꯧꯈꯠꯆꯔꯒ ꯊꯝꯖꯒꯦ꯫ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ OC ꯏꯕꯣꯇꯣꯝꯕꯤ ꯁꯒꯥꯛꯄꯝꯅ ꯖꯤꯔꯤꯕꯥꯝꯗꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯌꯥꯔꯣꯏ, ꯖꯤꯔꯤꯕꯥꯝꯒꯤ ꯀꯟꯗꯤꯁꯟ ꯌꯦꯡꯂꯒ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯉꯁꯤ ꯖꯤꯔꯤꯕꯥꯝꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯃꯥꯡꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯦꯖ ꯑꯁꯤꯃꯛꯀꯤ ꯃꯈꯥ ꯇꯥꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯋꯥꯌꯦꯜꯁꯪ ꯑꯣꯏꯔꯤꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯄꯤꯈꯤꯕ ꯄꯨꯋꯥꯔꯤ ꯑꯣꯏꯍꯧꯒꯗꯕ ꯏꯟꯐꯣꯔꯃꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤ ꯑꯦꯛ ꯁꯦꯛꯁꯟ 66A ꯕꯨ ꯑꯟꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯁꯥꯒꯤ ꯑꯣꯏꯕ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯄꯗ ꯄꯨꯂꯤꯁꯅꯁꯨ ꯐꯥꯕ ꯌꯥꯗꯕꯒꯤ ꯂꯣ ꯆꯠꯅꯕ ꯍꯧꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯅ ꯏꯗꯨ ꯅꯤꯡꯊꯧ ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯀꯤ ꯖꯣꯃꯤ ꯈꯛꯇ ꯂꯝ ꯃꯨꯟꯅꯕ ꯅꯠꯇꯦ, ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤ ꯃꯦꯖꯣ ꯅꯦꯁꯅꯦꯜ ꯐ꯭ꯔꯟꯠ MNF ꯀꯤ ꯐꯥꯎꯟꯗꯔ ꯑꯣꯏꯔꯝꯕ ꯂꯥꯟꯗꯦꯡꯒꯥꯒꯤ ꯅꯤꯡꯁꯤꯡ ꯃꯨꯔꯇꯤꯁꯨ ꯌꯨꯡꯈꯤ꯫ ꯃꯩꯇꯩ ꯀꯨꯀꯤ ꯂꯥꯟ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯗꯒꯤ ꯃꯤꯖꯣꯁꯤꯡ MNF ꯚꯂꯟꯇꯤꯌꯔ ꯑꯣꯏꯔꯝꯕ ꯌꯥꯎꯔꯝꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ MNF ꯀ ꯃꯅꯤꯄꯨꯔꯒ ꯃꯔꯤꯗꯤ ꯑꯃꯠꯇ ꯂꯩꯅꯗꯦ꯫ ꯃꯤꯖꯣꯔꯥꯝꯅ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯂꯝ ꯈꯣꯞꯆꯤꯟꯅꯕ ꯄ꯭ꯂꯥꯟ ꯇꯧꯕ ꯍꯧꯔꯛꯂꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ATꯒꯤ ꯂꯨꯆꯤꯡꯄꯨꯔꯦꯜ ꯀꯣꯔꯣꯡꯉꯥꯟꯕ ꯈꯨꯃꯟꯒꯤ ꯄꯦꯖꯇꯒꯤ ꯄꯣꯁ ꯑꯃꯅꯤꯈꯛ ꯂꯧꯈꯠꯆꯔꯒ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯉꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯄꯦꯟꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯕꯒ ꯂꯣꯏꯅꯅ ꯃꯩꯇꯩꯒꯤ ꯑꯄꯨꯟꯕꯒꯤ ꯔꯦꯂꯦꯗꯤ ꯆꯨꯔꯥꯆꯥꯟꯄꯨꯔꯗꯪꯒꯤ ꯔꯦꯂꯦꯅ ꯍꯦꯟꯅ ꯌꯥꯝꯕ ꯍꯦꯜꯂꯤ꯫ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗ꯭ꯔꯤꯕ ꯈꯨꯃꯥꯟꯅꯗꯁꯤꯗ ꯀꯅꯥꯅ ꯑꯩꯈꯣꯏꯒꯤ ꯃꯋꯥ ꯂꯧꯗꯣꯔꯤꯒꯦ, ꯋꯥ ꯉꯥꯡꯅꯤꯡꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯤ ꯌꯥꯏꯈꯣꯝꯕ ꯅ꯭ꯌꯨꯁ ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯒꯤ ꯄꯣꯁ ꯑꯃꯅꯤꯈꯛ ꯂꯧꯈꯠꯆꯔꯒ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯗꯥꯝꯄꯤ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠ ꯑꯦꯔꯤꯌꯥꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯄꯨꯟꯕ ꯀꯣꯝꯕꯥꯏꯟ ꯇꯤꯝ ꯑꯃꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯑꯣꯏꯒꯅꯤ ꯆꯤꯡꯅꯕ 303 ꯔꯥꯏꯐꯜ ꯑꯃ, 22 ꯔꯥꯏꯐꯜ ꯑꯃ, ꯀꯟꯇ꯭ꯔꯤ ꯃꯦꯗ ꯄꯤꯁꯇꯣꯜ 2, ꯄꯝꯄꯤ 2, 303ꯒꯤ ꯀꯥꯞꯄ ꯌꯥꯔꯤꯕ ꯃꯔꯨ 10, 9mm ꯒꯤ ꯀꯥꯞꯄ ꯌꯥꯔꯤꯕ ꯃꯔꯨ 2, 7.62mm ꯒꯤ ꯀꯥꯞꯄ ꯌꯥꯔꯤꯕ ꯃꯔꯨ 5, ꯕꯣꯔ ꯀꯥꯔꯗ ꯀꯦꯁꯦꯁ 5, ꯄꯝꯄꯤ ꯔꯥꯎꯟꯁ 5, ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯒ꯭ꯔꯦꯅꯦꯗ 2, ꯁ꯭ꯃꯣꯛ ꯒ꯭ꯔꯦꯅꯦꯗ 1, ꯏꯟꯁ ꯃꯣꯔꯇꯥꯔ ꯕꯣꯝ 1, ꯒ꯭ꯔꯦꯗ 2 ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ 10 ꯑꯃꯗꯤ ꯗꯤꯇꯣꯅꯦꯇꯔ 10 ꯐꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯉꯥꯏ ꯐꯗꯅ ꯅꯣꯡꯃꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠ ꯆꯩ ꯄꯨꯗꯨꯅ ꯂꯥꯛꯄ ꯒꯥꯔꯤ 13 ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯑꯄꯟꯕ ꯌꯥꯎꯗꯨꯅ ꯄꯨꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯝꯅꯃꯛꯇ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯄꯨꯟꯅ ꯆꯦꯛ ꯄꯣꯏꯟꯠ
चामगा तरुक हांगदुना चटओंगसिंग चेक तौबगी थबक चथक्रे हाइरि पेज असिमक्की मखाताना DGP दा एड्रेस तौदुना OC इबोतोम्बी सगापमना महाकी तंगाई फदबा इमुंग मनुंगी अमसुंग अतोप मरमसिंगीदमक voluntary retirement लौजरगी हाइना चिरोल पिसिनक्रे हाइरि अरोइबो इन जिरीबाम की बोरो बेक्रादा चाही नौरीबा अंगांग अहुम अमदी नुपी अहुम पुन्ना मखोय तरुक कुकी मिलिटेंट सिंगना फादुना पुख्रबा मतुंग सिलचरदा अंगांग अनि अमदी अहल अमगी असीबा हक्चांग फंगखिबा अदुगा मरी लेनना मणिपुर स्टेट गवर्नमेंट ना ngarang emergency cabinet mifam ama famduna thodok asigi matangda kupna khanakhibaga loinana nupi angangda mihat mipun chathabada sienaba kuki organization sing terrorist group ni haina lokthoknaba khanakre hairi